ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯂꯤꯐ ꯂꯩꯂꯥꯒꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗꯅꯤ꯫ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ꯫ ꯋꯥꯔꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄꯅ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗ ꯇꯥꯔꯒ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯇꯥꯕꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯚꯥꯞ ꯇꯥꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯏꯁꯂꯥꯃꯤꯛ ꯀꯜꯆꯔꯒꯤ ꯑꯣꯏꯕꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯏꯁꯂꯥꯃꯤꯛꯀꯤ ꯂꯣꯟ ꯈꯔ ꯁꯤꯖꯤꯟꯅꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯅꯃꯥꯖ ꯂꯣꯏꯁꯤꯟꯕꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯣꯡ ꯍꯥꯗꯅ ꯃꯨꯁꯜꯂꯥꯗ ꯐꯝꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯀꯞꯅ ꯀꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯅꯍꯥꯛꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯛ ꯃꯜꯂꯤꯀꯥ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯗꯕ꯭ꯔꯥ?" ꯃꯆꯦꯅ ꯈꯨꯝꯂꯛꯏ, "ꯅꯠꯇꯦ ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯃꯗꯨ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯀꯟꯕ ꯑꯗꯨꯅꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤꯒꯤ ꯏꯖꯠ ꯀꯟꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯈꯛ, ꯑꯇꯩꯗꯤ?" ꯃꯆꯦꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩꯈꯛ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯤꯌꯥꯝꯗ ꯃꯁꯛ ꯈꯪꯍꯟꯅꯕꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯟꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯖꯥ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯠꯊꯣꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯧꯗꯥꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯏꯄꯥꯕꯨ ꯊꯧꯅꯥ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯈꯤꯒꯅꯤ." ꯀꯞꯅ ꯀꯞꯅ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯖꯔꯛꯏ, "ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯏꯆꯦ, ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯅꯤ." ꯑꯋꯥꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯆꯦꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯚꯨꯃꯤꯒꯤ ꯂꯩꯀꯪꯂꯥꯗ ꯇꯥꯔꯛꯄ ꯅꯣꯡꯂꯤꯛ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯑꯗꯨꯃꯛ ꯑꯣꯏꯈꯤꯕ ꯌꯥꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯨꯡꯁꯤꯕꯒꯤ ꯅꯣꯡ ꯃꯔꯤꯛ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨ ꯅꯣꯡꯃꯈꯛꯀꯤ ꯑꯣꯏꯔꯕꯁꯨ ꯏꯪꯊꯍꯟꯕ ꯉꯝꯂꯕꯗꯤ ꯅꯨꯄꯤꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯀꯟꯕ ꯉꯝꯂꯦ ꯈꯟꯖꯒꯅꯤ." ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯨꯝꯅ ꯑꯣꯏꯊꯣꯛꯀꯗꯕ ꯂꯩꯇꯦ, ꯃꯔꯝꯗꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒꯨꯝ ꯅꯪꯕꯨꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯅꯤ." ꯃꯆꯦꯅ ꯈꯨꯝꯂꯛꯏ, "ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯁꯤꯕꯒꯤ ꯃꯇꯝꯗꯤ ꯑꯀꯛꯅꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯑꯌꯨꯛ ꯁꯤꯌꯨ ꯇꯝꯈ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯍꯜꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯂꯧꯕ ꯐꯔꯤꯁꯇꯥ ꯂꯥꯛꯀꯅꯤ꯫ ꯏꯕꯦꯝꯃ, ꯃꯁꯤ ꯊꯥꯖꯧ ꯃꯗꯨꯗꯤ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯃꯤꯑꯣꯏꯕꯒꯤ ꯈꯨꯗꯨꯝꯗ ꯂꯩꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯁꯨꯞꯅꯒꯤ ꯑꯜꯂꯥꯍ ꯈꯛꯀꯤ ꯈꯨꯗꯨꯝꯅꯤ." ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯔꯕꯥꯔ ꯍꯣꯜꯅꯤ꯫ ꯐꯖꯅ ꯂꯩꯇꯦꯡꯂꯕ ꯅꯤꯀꯥꯍꯒꯤ ꯃꯍꯐꯤꯜꯅꯤ꯫ ꯅꯤꯡꯊꯧ ꯁꯍꯔꯌꯥꯔ, ꯃꯟꯇ꯭ꯔꯤꯁꯤꯡ, ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯁꯨꯡ ꯃꯅꯥꯏ ꯃꯁꯜꯒ ꯂꯣꯏꯅꯅ ꯁꯅꯥ ꯇꯥꯡꯕꯜꯗ ꯉꯥꯟꯊꯣꯏꯔꯤ꯫ ꯅꯤꯀꯥꯍꯒꯤ ꯄꯨꯡꯐꯝ ꯌꯧꯁꯜꯂꯛꯂꯗꯨꯅ ꯅꯤꯀꯥꯍ ꯇꯧꯒꯗꯕ ꯀꯥꯖꯤꯅ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯪꯂꯛꯏ, "ꯍꯦ ꯍꯥꯔꯤꯁꯀꯤ ꯃꯆꯥꯅꯤꯄꯥ ꯁꯨꯜꯇꯥꯟ-ꯑꯦ-ꯑꯥꯖꯝ ꯁꯍꯔꯌꯥꯔ, ꯅꯍꯥꯛꯀꯤ ꯅꯤꯀꯥꯍ ꯃꯍꯥꯃꯟꯇ꯭ꯔꯤ ꯔꯥꯁꯤꯗ ꯕꯤꯟ ꯑꯌꯨꯕꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯦꯍꯔꯖꯥꯗꯀ ꯃꯍꯔ ꯑꯁꯔꯐꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯂꯥꯈ 1,50,000 ꯊꯥꯔꯗꯨꯅ ꯅꯤꯀꯥꯍ ꯇꯧꯕ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯅꯍꯥꯛ ꯅꯤꯀꯥꯍ ꯑꯁꯤ ꯀꯕꯨꯜ ꯇꯧꯕ꯭ꯔꯥ?" ꯅꯤꯡꯊꯧ ꯁꯍꯔꯌꯥꯔꯅ ꯈꯨꯝꯂꯛꯏ, "ꯀꯕꯨꯜ ꯇꯧꯔꯦ." ꯅꯤꯡꯊꯧꯅ ꯀꯕꯨꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯀꯥꯍꯒꯤ ꯀꯥꯖꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯐꯝꯂꯤꯕꯤ ꯁꯦꯍꯔꯖꯥꯗꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯍꯔꯖꯥꯗꯇ ꯍꯪꯂꯛꯏ, "ꯍꯣ ꯏꯕꯦꯝꯃ ꯁꯦꯍꯔꯖꯥꯗ, ꯐꯥꯔꯁꯀꯤ ꯅꯤꯡꯊꯧ ꯁꯍꯔꯌꯥꯔꯒ ꯃꯍꯔ ꯑꯁꯔꯐꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯂꯥꯈ 1,50,000 ꯊꯥꯔꯗꯨꯅ ꯅꯤꯀꯥꯍ ꯇꯧꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯅꯤꯀꯥꯍ ꯑꯁꯤ ꯅꯍꯥꯛ ꯀꯕꯨꯜ ꯇꯧꯕ꯭ꯔꯥ?" ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯦꯍꯔꯖꯥꯗꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ." ꯑꯁꯨꯝꯅ ꯅꯤꯀꯥꯍꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯦꯍꯔꯖꯥꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯍꯜꯗ ꯂꯦꯡꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ
ꯑꯃꯁꯨꯡ ꯁꯦꯕꯥꯔꯣꯏꯁꯤꯡꯒ ꯁꯦꯍꯔꯖꯥꯗ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯐꯝꯂꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯁꯨꯡ ꯊꯛꯅꯕ ꯆꯥꯡꯒꯤ ꯄꯥꯇ꯭ꯔꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯗ ꯊꯝꯂꯤ, ꯄꯨꯝꯅꯃꯛ ꯑꯗꯨ ꯁꯦꯍꯔꯖꯥꯗꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯇꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯂꯥꯡꯇꯛꯅꯕꯒꯤ ꯃꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯣꯡꯗꯣꯜꯊꯛꯇ ꯑꯃꯨꯛꯁꯨ ꯌꯦꯡꯈꯠꯂꯤ꯫ ꯑꯜꯂꯥꯍꯗ ꯐꯔꯤꯌꯥꯗ ꯇꯧꯖꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯇ꯭ꯔꯤꯒꯤ ꯈꯣꯟꯖꯦꯜ ꯅꯥꯀꯣꯡꯗ ꯌꯩꯔꯔꯤ, "ꯈꯕꯔꯗꯥꯔ, ꯍꯣꯁꯤꯌꯥꯔ! ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯁꯍꯔꯌꯥꯔ ꯁꯅꯥꯈꯣꯡ ꯂꯦꯡꯁꯤꯜꯂꯛꯂꯤ꯫" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯒ ꯃꯍꯥꯔꯥꯅꯤ ꯁꯦꯍꯔꯖꯥꯗ ꯃꯥꯏꯊꯣꯡꯒꯤ ꯄꯔꯗꯥ ꯑꯗꯨ ꯆꯤꯡꯊꯔꯝꯃꯤ ꯑꯃꯁꯨꯡ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯤ꯫ ꯅꯤꯡꯊꯧ ꯁꯦꯍꯔꯖꯥꯗ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯌꯧꯁꯤꯜꯂꯛꯄꯗ ꯊꯥꯡꯂꯝꯂꯤꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯁꯦꯕꯥꯔꯣꯏꯁꯤꯡꯕꯨ ꯀꯥꯗꯒꯤ ꯊꯣꯛꯈꯤꯅꯕ ꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯏꯪꯒꯤꯠ ꯐꯪꯕꯒ ꯁꯦꯕꯥꯔꯣꯏ ꯅꯨꯄꯤꯁꯤꯡ ꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯁꯍꯔꯌꯥꯔ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯦꯍꯔꯖꯥꯗꯅ ꯀꯣꯛ ꯈꯔꯗꯪ ꯅꯣꯟꯊꯔꯗꯨꯅ ꯁꯂꯥꯝ ꯇꯧꯖꯔꯛꯏ꯫ ꯅꯅꯥꯏ ꯅꯨꯄꯤꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯂꯥꯝ ꯑꯖꯔ ꯇꯧꯖꯔꯤ꯫ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯑꯩꯒꯤ ꯑꯈꯟꯅꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯍꯥꯔꯥꯅꯤꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ, "ꯐꯤꯔꯦꯞ ꯑꯁꯤ ꯑꯩ ꯇꯛꯗꯤꯔꯅ ꯂꯧꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯇꯛꯗꯤꯔꯒꯤ ꯐꯩꯁꯂꯥꯗꯤ ꯑꯜꯂꯥꯍꯒꯤ ꯐꯩꯁꯂꯥꯅꯤ꯫ ꯐꯩꯁꯂꯥ ꯑꯁꯤꯕꯨ ꯍꯥꯂꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯊꯥꯖꯔꯕꯅꯤ꯫" ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯍꯔꯌꯥꯔ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯦꯍꯔꯖꯥꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯩ꯫ ꯊꯥꯡꯈꯨꯝ ꯌꯥꯎꯅ ꯅꯥꯀꯜꯗ ꯌꯥꯜꯂꯤꯕ ꯈꯨꯒ꯭ꯔꯤ ꯑꯗꯨ ꯊꯥꯡꯈꯨꯝꯗꯒꯤ ꯁꯠꯇꯣꯛꯂꯒ ꯅꯤꯡꯊꯧ ꯁꯍꯔꯌꯥꯔ ꯃꯍꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯈꯟꯖꯤꯜꯂꯤꯕ ꯄꯔꯗꯥ ꯑꯗꯨ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯗꯣꯛꯏ꯫ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯑꯌꯨꯛ ꯉꯟꯇꯥ ꯀꯔꯤ ꯐꯜ ꯐꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ?" ꯃꯍꯥꯔꯥꯅꯤꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯃꯗꯨ ꯈꯪꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯌꯨꯛꯀꯤ ꯑꯖꯥꯟ ꯐꯥꯎꯕꯗꯪꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯒꯤ ꯃꯋꯠ ꯑꯌꯨꯛꯇꯅꯤ ꯂꯥꯛꯀꯗꯕ꯫ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯍꯤꯡ ꯑꯁꯤꯃ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯤ, ꯍꯤꯡꯒꯗꯕ ꯑꯍꯤꯡ ꯑꯃ꯫" ꯅꯤꯡꯊꯧꯅ ꯁꯨꯛꯇꯣꯛꯂꯗꯨꯅ ꯍꯪꯂꯛꯏ, "ꯃꯗꯨꯒꯤ ꯃꯇꯨꯡꯗꯅ ꯀꯔꯤ?" ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯖꯔꯛꯏ, "ꯀꯔꯤ ꯑꯣꯏꯒꯅꯤ? ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯊꯜꯂꯕ ꯑꯍꯤꯡ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯍꯔꯥꯎ ꯇꯌꯥꯝꯕ ꯍꯥꯏꯕꯁꯤ ꯃꯇꯝꯒꯤ ꯑꯁꯥꯡꯕꯅ ꯑꯣꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯑꯔꯨꯕ ꯑꯗꯨ ꯈꯛꯅꯤ ꯌꯦꯡꯅꯔꯤꯕ꯫" ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯅ ꯂꯤꯠꯂꯤꯕ ꯖꯨꯕꯥ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯍꯤꯡ ꯑꯃ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯃꯇꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯈꯔꯈꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯊꯝꯃꯣꯏꯒꯤ ꯏꯔꯣꯟꯅꯨꯡꯗꯒꯤ ꯑꯣꯏꯔꯕꯗꯤ ꯃꯗꯨꯗ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯄ ꯃꯇꯤꯛ ꯆꯥꯕꯅꯤ꯫" ꯅꯤꯡꯊꯧꯅ ꯈꯣꯜ ꯋꯥꯡꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯂꯧꯅꯝ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯦ꯫ ꯃꯗꯨꯗꯤ ꯅꯨꯄꯤ ꯖꯥꯠ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯅꯝꯊꯥꯛ ꯍꯩꯈ꯭ꯔꯕꯅꯣ? ꯑꯩꯉꯣꯟꯗ ꯅꯍꯥꯛꯀꯤ ꯅꯝꯊꯥꯛꯀꯤ ꯆꯤꯔꯣꯜ ꯆꯪꯂꯣꯏ꯫" ꯃꯍꯥꯔꯥꯅꯤꯅ ꯈꯨꯝꯖꯔꯛꯏ, "ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯗꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕ ꯀꯩꯗꯧꯅꯨꯡꯗ ꯅꯝꯊꯥꯛ ꯅꯠꯇꯦ꯫" ꯅꯤꯡꯊꯧ ꯁꯍꯔꯌꯥꯔ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯒ ꯑꯇꯣꯞꯄ ꯐꯝꯐꯝ ꯑꯃꯗ ꯐꯝꯈꯤꯔꯝꯃꯤ꯫ ꯐꯝꯊꯕꯒ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, "ꯑꯍꯤꯡ ꯑꯃꯒꯤ ꯕꯤꯕꯤ, ꯍꯥ?" ꯃꯍꯥꯛ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯖꯩ꯫ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩ ꯑꯍꯤꯡ ꯑꯃꯒꯤ ꯕꯤꯕꯤ ꯑꯣꯏꯔꯕꯁꯨ ꯑꯍꯤꯡ ꯑꯁꯤꯃ ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯕ ꯍꯛ ꯂꯩ꯫ ꯑꯗꯨꯒ ꯑꯌꯨꯛꯇꯅ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯏꯅꯨꯡ ꯉꯥꯟꯕꯒ ꯑꯩꯕꯨ ꯃꯤꯍꯥꯠꯄꯁꯤꯡꯅ ꯁꯤꯟꯅꯔꯗꯨꯅ
ꯑꯩꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯒꯅꯤ꯫ ꯁꯤꯔꯕ ꯃꯇꯨꯡ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖ꯭ꯖꯠꯀꯤ ꯑꯩꯒꯤ ꯏꯒꯤ ꯀꯁꯥꯁ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯃꯥꯐ ꯇꯧꯍꯟꯖꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯅꯨꯡꯁꯤꯅ ꯄꯥꯏꯔꯝꯃꯤ꯫ ꯄꯥꯏꯔꯤꯕ ꯈꯨꯠꯁꯥ ꯑꯗꯨ ꯀꯟꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯂꯒ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯝꯈꯤꯔꯝꯃꯤ꯫ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯄꯦꯠꯊꯕ ꯂꯩꯇ꯭ꯔꯕ ꯊꯧꯗꯨꯅꯨꯡꯒꯨꯝ ꯀꯜꯂꯕ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥ ꯇꯥꯡꯕꯜꯒꯤ ꯅꯥꯀꯜꯗ ꯐꯝꯊꯖꯩ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯖꯥꯝ ꯁꯔꯕꯠ ꯑꯗꯨ ꯒ꯭ꯂꯥꯁꯇ ꯍꯩꯅ ꯍꯩꯅ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅꯨꯄꯤꯅ ꯑꯗꯣꯝꯕꯨ ꯋꯥꯈꯜ ꯋꯥꯅ ꯎꯖꯩ꯫ ꯁꯦ, ꯃꯁꯤ ꯊꯛꯄꯤꯔꯒ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯀꯣꯛꯍꯟꯕꯤꯌꯨ꯫" ꯖꯥꯝ ꯑꯗꯨ ꯅꯤꯡꯊꯧꯗ ꯂꯥꯟꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯃꯁꯥ ꯀꯟꯊꯣꯛꯂꯗꯨꯅ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯊꯛꯅꯤꯡꯗꯦ, ꯀꯔꯤ ꯑꯃꯠꯇ ꯊꯛꯅꯤꯡꯗꯦ꯫" ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯗꯣꯝꯗꯤ ꯁꯥꯎꯕꯤꯔꯃꯥꯜꯂꯦ꯫ ꯍꯥꯏꯕꯤꯌꯨ, ꯅꯅꯥꯏꯅꯨꯄꯤꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯂꯩꯇꯥꯅꯅꯕꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ?" ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯇꯨꯅ ꯁꯥꯎꯔꯤꯕ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯌꯦꯡꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯕꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯅꯕꯒꯤꯗꯃꯛ ꯏꯁꯩ ꯁꯛꯆꯧ ꯍꯥꯏꯕ꯭ꯔꯥ? ꯐꯖꯕ ꯈꯣꯟꯖꯦꯜꯗ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯖꯩ꯫" ꯅꯤꯡꯊꯧ ꯁꯥꯎꯕ ꯍꯟꯊꯕ ꯂꯩꯇꯅ "ꯍꯦ ꯇꯧꯔꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯈꯥ ꯁꯝꯊꯖꯔꯛꯏ, "ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯖꯧ ꯍꯥꯏꯕ꯭ꯔꯥ?" ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯃꯤꯠꯇ ꯏ ꯀꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯤꯡꯊꯧꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯂꯧꯔꯕ꯭ꯔꯥ? ꯋꯥꯔꯤ ꯇꯥꯍꯜꯂꯒ ꯑꯩꯒꯤ ꯑꯁꯥꯎꯕ ꯍꯟꯊꯒꯅꯤ ꯈꯟꯕ꯭ꯔꯥ?" ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯖꯔꯛꯏ, "ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯑꯉꯥꯡ ꯑꯃꯒꯨꯝ ꯂꯧꯖꯕ ꯏꯇꯤꯛ ꯅꯠꯆꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯃꯁꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯗ ꯑꯉꯥꯡ ꯑꯃꯃꯝ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯇꯧꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯣꯝꯅ ꯅꯤꯡꯉꯥꯏ ꯇꯧꯕꯤꯔꯤꯕ ꯑꯁꯤꯒꯨꯝ꯫" ꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯝꯕ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯗꯨ ꯈꯔ ꯍꯟꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯣꯝꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕ ꯌꯥꯎꯕꯤꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯗꯥꯗꯤꯃꯥ ꯑꯕꯣꯛꯅ ꯑꯗꯣꯝꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯕꯤꯔꯝꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯗꯥꯗꯤꯃꯥꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯞꯅ ꯇꯞꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯥꯔꯗꯥ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯉꯥꯡꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯗꯨ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯨꯔ-ꯄꯥꯔꯤ ꯑꯗꯨꯅ ꯁꯍꯖꯥꯗꯥ ꯑꯗꯨ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯤꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯪꯒꯣꯝ ꯑꯗꯨ ꯑꯩ ꯊꯛꯈꯤꯔꯣꯏ꯫" ꯗꯥꯗꯤꯃꯥꯅ ꯍꯥꯏꯔꯛꯏ, "ꯇꯥꯔꯣ ꯑꯗꯨꯗꯤ, ꯄꯥꯔꯤ ꯑꯗꯨꯅ ꯁꯍꯖꯥꯗꯥ ꯑꯗꯨ ꯄꯨꯔꯒ ꯀꯣꯍꯦ ꯀꯥꯐꯇ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯄꯥꯔꯤꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫" ꯑꯉꯥꯡꯗꯨꯅ ꯍꯪꯂꯛꯏ, "ꯑꯆꯨꯝꯕ꯭ꯔꯥ ꯗꯥꯗꯤꯃꯥ?" ꯗꯥꯗꯤꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯆꯨꯝꯕꯅꯤ, ꯑꯆꯨꯝꯕ꯫" ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯄꯥꯔꯤ ꯑꯗꯨ ꯀꯝꯗꯧꯅ ꯆꯠꯈꯤꯕꯅꯣ?" ꯗꯥꯗꯤꯃꯥꯅ ꯍꯥꯏꯔꯛꯏ, "ꯁꯒꯣꯜ ꯑꯄꯥꯏꯕꯤꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯤꯕꯅꯦ꯫" ꯅꯤꯡꯊꯧꯃꯆꯥꯅ ꯍꯪꯂꯛꯏ, "ꯁꯒꯣꯜꯅꯕꯨ ꯀꯝꯗꯧꯅ ꯄꯥꯏꯔꯤꯕꯅꯣ?" ꯗꯥꯗꯤꯃꯥꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯝꯅ ꯄꯥꯏꯔꯤꯕ꯫" ꯃꯁꯤ ꯍꯥꯏꯔꯒ ꯗꯥꯗꯤꯃꯥꯅ ꯑꯉꯥꯡꯗꯨ ꯃꯄꯨꯛꯇ ꯇꯤꯀ꯭ꯔꯤ ꯍꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯝꯅ ꯑꯁꯨꯝꯅ꯫ ꯇꯤꯀ꯭ꯔꯤ ꯍꯣꯠꯄ ꯑꯗꯨꯗ ꯅꯤꯡꯊꯧꯃꯆꯥꯗꯨ ꯐꯔ ꯐꯔ ꯑꯣꯟꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯅ ꯃꯪꯐꯥꯎꯔꯛꯇꯨꯅ ꯅꯤꯡꯊꯧ ꯁꯍꯔꯌꯥꯔ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯗꯥꯗꯤꯃꯥꯅ ꯂꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯥꯅꯤꯡꯕ ꯑꯣꯏꯒꯗ꯭ꯔꯥ?" ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖ, ꯅꯅꯥꯏꯅꯨꯄꯤꯗ ꯇꯥꯟꯖꯥ ꯑꯃꯗꯪ ꯄꯤꯕꯤꯔꯒ ꯌꯦꯡꯕꯤꯌꯨ꯫
ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯕ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯦꯟꯅ ꯉꯛꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯇꯞꯂꯞꯅ ꯍꯥꯏꯖꯔꯛꯏ, ꯃꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯃꯤꯍꯥꯠꯄꯁꯤꯡꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯔꯒꯗꯕꯤ ꯑꯩꯅꯤ꯫ ꯑꯗꯣꯝꯒꯤ ꯁꯅꯥ ꯈꯨꯠꯃꯛꯅ ꯍꯥꯠꯄꯤꯕꯗꯤ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ꯫ ꯅꯤꯡꯊꯧꯅ ꯐꯝꯐꯝ ꯁꯤꯜꯂꯗꯨꯅ ꯑꯁꯥꯎꯕ ꯋꯥꯍꯩꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯅꯨ, ꯋꯥꯔꯤ ꯑꯗꯨ ꯇꯥꯍꯜꯂꯣ꯫ ꯃꯍꯥꯔꯥꯅꯤꯅ ꯖꯥꯝ ꯑꯗꯨ ꯂꯥꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨ ꯖꯥꯝ ꯑꯁꯤꯅ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯋꯥꯔꯤ ꯑꯗꯨ ꯑꯩ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯍꯟꯊꯈꯤꯔꯝꯃꯤ꯫ ꯖꯥꯝ ꯑꯗꯨ ꯃꯈꯨꯠꯅ ꯂꯧꯁꯤꯜꯂꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯝꯂꯒ ꯂꯨꯛꯊꯔꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ, ꯏꯅꯤꯡꯊꯧ ꯁꯨꯜꯇꯥꯅꯦ ꯑꯥꯖꯝ, ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯏꯃꯥꯟꯗꯥꯔ ꯂꯂꯣꯟꯕ ꯑꯃꯒꯤꯅꯤ꯫ ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯚꯥꯞ ꯇꯥꯔꯕ ꯑꯃꯒꯨꯝ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯈꯥ ꯁꯝꯊꯔꯛꯏ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯕꯤꯅꯕꯒꯤꯗꯃꯛ ꯁꯍꯔ ꯑꯃꯗꯒꯤ ꯁꯍꯔ ꯑꯃꯗ ꯆꯠꯇꯨꯅ ꯂꯂꯣꯜꯂꯤ꯫ ꯉꯁꯤꯁꯨ ꯁꯐꯔ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯂꯂꯣꯟꯕꯒꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯄꯥꯗ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯂꯂꯣꯟꯕꯅ ꯈꯨꯝꯂꯛꯏ, ꯇꯥꯏ ꯍꯥꯏꯌꯨ, ꯀꯔꯤꯅꯣ? ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯨꯛꯁꯥꯅꯥꯒꯤ ꯅꯤꯄꯥ ꯃꯌꯨꯝꯅ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯐꯝ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯔꯨꯛꯁꯥꯅꯥ ꯌꯥꯇꯣꯟ ꯎꯠꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯂꯣꯟꯕꯅ ꯍꯥꯏꯔꯛꯏ, ꯗꯨꯑꯥ ꯇꯧ, ꯈꯣꯡꯆꯠꯁꯤꯗ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯅꯕꯒꯤ ꯏꯟꯁꯥ ꯑꯜꯂꯥꯍ꯫ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯂꯒ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯔꯨꯛꯁꯥꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯗꯨꯑꯥ ꯑꯗꯨꯅꯤ ꯑꯩꯅ ꯅꯤꯖꯔꯤꯕꯁꯨ꯫ ꯔꯨꯛꯁꯥꯅꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯨꯔꯃꯥ ꯑꯀꯪꯕ ꯃꯌꯨꯝ ꯑꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯃꯁꯤ ꯍꯥꯞꯆꯤꯟꯕꯤꯌꯨ, ꯁꯐꯔꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ꯫ ꯃꯆꯥꯅꯨꯄꯤꯗꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯂꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯜꯂꯥꯍꯅ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯔꯨꯛꯁꯥꯅꯥꯒꯤ ꯃꯃꯥꯅ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯂꯂꯣꯟꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ ꯈꯨꯗꯥ ꯍꯥꯐꯤꯖ ꯍꯥꯏꯔꯝꯂꯒ ꯇꯞꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯐꯔ ꯑꯁꯤ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯁꯥꯊꯤꯁꯤꯡꯒ ꯂꯣꯏꯅꯅ ꯎꯠ ꯇꯣꯡꯂꯗꯨꯅ ꯆꯠꯄ ꯈꯣꯡꯆꯠꯅꯤ꯫ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯎꯠꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯌꯥꯎꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯄꯨꯊꯣꯛꯂꯗꯨꯅ ꯆꯥꯔꯤ꯫ ꯂꯂꯣꯟꯕ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯄꯤꯔꯛꯈꯤꯕ ꯈꯨꯔꯃꯥ ꯃꯌꯨꯝ ꯑꯗꯨꯒ ꯒꯨꯍꯥ ꯑꯃꯒꯤ ꯃꯄꯥꯟꯗ ꯐꯝꯊꯔꯛꯏ꯫ ꯗꯨꯑꯥꯒꯤꯗꯃꯛ ꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯂꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯌꯥ ꯑꯜꯂꯥꯍ, ꯑꯣ ꯃꯥꯂꯤꯛ, ꯑꯩꯒꯤ ꯃꯄꯨ꯫ ꯃꯍꯥꯛ ꯈꯨꯔꯃꯥꯁꯤꯡ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯅꯥꯀꯟꯗ ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯤ꯫ ꯈꯨꯔꯃꯥ ꯃꯔꯨ ꯑꯃꯗꯤ ꯒꯨꯍꯥꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯈꯪꯍꯧꯗꯅ ꯇꯥꯁꯤꯟꯈꯤ꯫ ꯈꯨꯗꯛꯇ ꯒꯨꯍꯥꯒꯤ ꯏꯁꯤꯡ ꯏꯒꯨꯝ ꯉꯥꯡꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯂꯣꯟꯕ ꯑꯗꯨ ꯑꯀꯤꯕ ꯑꯃꯁꯨꯡ ꯊꯨꯀꯠꯄ ꯐꯥꯎꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯖꯤꯟ ꯑꯃ ꯊꯥꯡꯕꯥꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯐꯥꯎꯒꯠꯂꯛꯏ꯫ ꯌꯥꯝꯅ ꯁꯥꯎꯅ ꯖꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯍꯥꯛ ꯁꯤꯖꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯂꯂꯣꯟꯕꯅ ꯉꯛꯅ ꯍꯪꯂꯛꯏ, ꯁꯤꯖꯅꯕꯒꯤꯗꯃꯛ? ꯑꯩꯒꯤ ꯏꯔꯥꯜꯗꯤ ꯀꯔꯤꯅꯣ? ꯖꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯤꯡꯗ ꯑꯩꯒꯤ ꯏꯒꯤ ꯃꯆꯨ ꯐꯥꯎꯔꯤꯕ ꯑꯁꯤ ꯅꯍꯥꯛ ꯎꯗꯕ꯭ꯔꯥ? ꯂꯂꯣꯟꯕ ꯑꯗꯨ ꯏꯁꯤꯡꯗ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯏꯒꯨꯝ ꯄꯨꯝꯉꯥꯡ ꯉꯥꯡꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯎꯔꯦ, ꯎꯔꯦ ꯇꯧꯏꯒꯨꯝꯁꯨꯡ ꯃꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯩꯒꯤ ꯑꯉꯥꯡ ꯑꯃ ꯅꯍꯥꯛꯀꯤ ꯈꯨꯔꯃꯥ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯤꯔꯦ꯫
ꯃꯍꯥꯛꯀꯤ ꯏ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯏꯒꯤ ꯕꯗꯂꯥ ꯏ, ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯒꯅꯤ꯫ ꯂꯂꯣꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯖꯤꯟ, ꯑꯩꯅ ꯃꯍꯥꯛꯄꯨ ꯎꯕꯁꯨ ꯅꯠꯇꯅ꯫ ꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯁꯥꯟꯗꯦ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁꯛꯐꯝꯗ ꯈꯪꯕ ꯉꯝꯗꯦ꯫ ꯂꯂꯣꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯍꯜꯂꯗ꯭ꯔꯥ? ꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯍꯥꯛ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯥ? ꯅꯊ꯭ꯋꯥꯏ ꯀꯟꯅꯕ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒ ꯈꯨꯝꯒꯅꯨ꯫ ꯂꯂꯣꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯕꯗꯤ ꯏꯔꯥꯜ ꯑꯁꯤ ꯈꯪꯍꯧꯗꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯖꯤꯟꯅ ꯈꯨꯝꯂꯛꯏ꯫ ꯈꯪꯅ ꯑꯣꯏꯔꯕꯁꯨ ꯈꯪꯗꯅ ꯑꯣꯏꯔꯕꯁꯨ ꯒꯨꯅꯥꯍꯗꯤ ꯒꯨꯅꯥꯍꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯏꯒꯤ ꯀꯁꯥꯁ ꯂꯧꯕ ꯄꯥꯝꯃꯤ꯫ ꯏꯒꯤ ꯕꯗꯂꯥ ꯏ, ꯃꯁꯤꯃꯛ ꯏꯟꯁꯥꯐꯅꯤ꯫ ꯍꯧꯖꯤꯛ ꯅꯍꯥꯛ ꯁꯤꯖꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯗꯨꯅ ꯂꯂꯣꯟꯕ ꯑꯗꯨ ꯊꯋꯥꯏ ꯋꯥꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤ ꯋꯥꯈꯜ ꯇꯧꯔꯤꯕꯅꯣ? ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯤ? ꯂꯂꯣꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯅꯆꯥ ꯀꯁꯥꯁ ꯂꯧꯕ ꯄꯥꯝꯂꯕꯗꯤ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯒꯤ ꯗꯔꯈꯥꯁ ꯑꯃꯗꯪ ꯌꯥꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯉꯪꯂꯗꯨꯅ ꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯗꯔꯈꯥꯁꯅꯣ? ꯍꯥꯏꯌꯨ ꯇꯥꯒꯦ꯫ ꯂꯂꯣꯟꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯤꯕ ꯀꯤꯕ ꯃꯤꯗꯨ ꯅꯠꯇꯦ꯫ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯕꯔꯒꯤ ꯂꯩꯕꯥꯛꯀꯤ ꯑꯔꯨꯝꯕ ꯑꯗꯨ ꯊꯥꯡꯒꯠꯄꯗꯤ ꯉꯝꯒꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤꯌꯥꯝꯒꯤ ꯂꯥꯟꯗꯣꯟ ꯑꯃꯁꯨꯡ ꯑꯃꯥꯅꯠꯁꯤꯡ ꯊꯥꯡꯒꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ꯫ ꯎꯠꯁꯤꯡ ꯄꯔꯦꯡ ꯁꯥꯟꯅ ꯂꯦꯞꯂꯤꯕ ꯑꯗꯨꯗ ꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯣꯝꯗ ꯌꯦꯡꯉꯨ, ꯃꯤꯌꯥꯝꯒꯤ ꯑꯃꯥꯅꯠꯁꯤꯡ ꯑꯃꯁꯨꯡ ꯂꯟꯗꯣꯜꯒꯤ ꯁꯥꯃꯥꯟꯁꯤꯡ꯫ ꯃꯁꯤꯕꯨ ꯃꯄꯨꯁꯤꯡꯗ ꯌꯧꯍꯟꯕꯒꯤ ꯑꯃꯁꯨꯡ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯤꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯃꯗꯨꯅ ꯀꯁꯥꯁ ꯄꯤꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯪꯂꯒꯅꯤ꯫ ꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯊꯋꯥꯏ ꯀꯟꯅꯕ ꯈꯨꯝꯕ ꯄꯥꯎꯈꯨꯝꯅꯤ꯫ ꯂꯂꯣꯟꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯁꯨꯡ ꯈꯣꯟ ꯋꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯤ ꯐꯔꯦ, ꯐꯔꯦ, ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯍꯥꯠꯂꯨ꯫ ꯍꯌꯦꯡ ꯑꯜꯂꯥꯍꯒꯤ ꯃꯥꯡꯗ ꯅꯍꯥꯛꯀꯤ ꯐꯤꯖꯤ ꯄꯥꯏꯁꯤꯜꯂꯒ ꯑꯩꯅ ꯐꯔꯤꯌꯥꯗ ꯇꯧꯒꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯑꯖꯥꯟꯒꯤ ꯈꯣꯟꯖꯦꯜ ꯂꯥꯛꯏ꯫ ꯑꯜꯂꯥꯍꯨ ꯑꯛꯕꯔ, ꯑꯜꯂꯥꯍꯨ ꯑꯛꯕꯔ꯫ ꯑꯖꯥꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯒ ꯃꯍꯥꯔꯥꯅꯤ ꯁꯦꯍꯔꯖꯥꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯥꯏꯗ ꯅꯥꯟꯊꯖꯩ꯫ ꯅꯤꯡꯊꯧ ꯁꯍꯔꯌꯥꯔ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ ꯐꯝꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯊꯥꯡꯁꯥꯡ ꯄꯥꯏꯔꯒ ꯁꯤꯄꯥꯏꯁꯤꯡ ꯃꯍꯥꯔꯥꯅꯤꯕꯨ ꯃꯤꯍꯥꯠꯄꯁꯤꯡꯗ ꯁꯤꯟꯅꯅꯕ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯄꯥꯏꯁꯤꯡ ꯉꯛ ꯅꯣꯟꯖꯅ ꯅꯤꯡꯊꯧꯗ ꯁꯂꯥꯝ ꯇꯧꯖꯩ꯫ ꯑꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯤꯡ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏꯅꯨꯄꯤꯕꯨ ꯊꯧꯖꯥꯜꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯅꯤꯡꯊꯧꯅ ꯇꯞꯂꯞ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯂꯣꯟꯕ ꯑꯗꯨ ꯀꯝꯗꯧꯈ꯭ꯔꯕꯒꯦ? ꯖꯤꯟꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯃꯨꯗꯅ? ꯃꯍꯥꯔꯥꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯅ ꯏꯁꯥꯒꯤ ꯋꯥꯁꯛ ꯃꯄꯨꯡ ꯐꯥꯍꯟꯒꯗꯕ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯖꯤꯟ ꯑꯗꯨꯅ ꯂꯂꯣꯟꯕꯒꯤ ꯋꯥ ꯑꯗꯨ ꯌꯥꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯈꯤꯗꯕ꯭ꯔꯥ ꯍꯥꯏꯌꯨꯗꯅ? ꯈꯪꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯎꯕꯗ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯇꯝꯗꯤ ꯗꯔꯀꯥꯔꯅꯤ, ꯑꯗꯨꯒ ꯃꯇꯝꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯕꯨ ꯑꯩꯅ ꯊꯤꯡꯗꯨꯅ ꯊꯝꯒꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯜꯇꯥꯅꯦ ꯑꯥꯖꯝ, ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯕꯨ ꯀꯅꯥꯒꯨꯝꯕꯅ ꯊꯤꯡꯂꯒ ꯂꯦꯞꯈꯤꯕ ꯌꯥꯎꯕ꯭ꯔꯥ? ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯠꯄꯤꯔꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯋꯥꯁꯛ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯍꯣꯠꯅꯕꯤꯔꯣ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯩꯒꯤ ꯋꯥꯁꯛ ꯊꯨꯒꯥꯏꯕ ꯉꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯗꯨꯅ ꯅꯤꯡꯊꯧꯗ ꯌꯦꯡꯉꯤ꯫ ꯆꯤꯟꯕꯥꯟꯗꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯥꯏꯔꯛꯏ꯫
ꯑꯗꯨ ꯑꯗꯣꯝꯒꯤ ꯈꯨꯗꯨꯝꯗ ꯂꯩꯕ ꯄꯣꯠꯁꯛꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯑꯗꯨꯅꯤ꯫ ꯅꯤꯡꯊꯧꯅ ꯁꯤꯄꯥꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯍꯟꯗꯨꯅ ꯆꯠꯈꯤꯅꯕ ꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯍꯧꯁꯥꯗꯒꯤ ꯇꯥꯌꯣꯟꯅꯕ ꯃꯑꯣꯡꯗ ꯅꯤꯡꯊꯧꯒꯤ ꯏꯪꯒꯤꯠ ꯑꯗꯨ ꯎꯕꯗ ꯁꯤꯄꯥꯏꯁꯤꯡ ꯑꯃꯅ ꯑꯃꯗ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜꯅꯤ ꯑꯃꯁꯨꯡ ꯑꯅꯥꯏ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫